आकाशवाणी इम्फाल R.K.Gorani na pau pajari ahanbada maruiba pau climate action ni matang da numin ini chathagadaba dharmaga mari leinaba lusingba singi mifam ama Imphal da ngasidagi haukre nupi da chathaba hingsa gi thong sing thingnaba ain ka sem karabasu mapung phana chana hanba ngamdaba na ngasi su khudong chadaba kaya mayok nari haina Manipur State Commission for Women na hairi Keni mapal thom raija mate Dr. Rajkumar Ranjan hairi Bharatna marom do nepsa bangamdaba amasung asang amantana thanba malem amagidamak koilagi mahuta solar hydel amasung green hydrogen da mai onchilli raijas da irang na maram oina relief camps na lanjena dun leiriba meyam na sajaba polom sing oiba mela da meyam na pamna pot leinari amasung Rajasthan haying Vidhan Sabha mikal pangthokna ba sem saba pomloi loire polling party sing magi polling station sing da thungna ba haukre Climate action ki matang da numin ini chathagadaba dharmaga mari leinaba lusingba singi mifam ama ngasidagi haukre mifam ase Directorate of Environment and Climate Science na sinduna Imphal East Jilla gi Prompata leiba masigi office ta pangthokhibani mifam aduda Senapati Ukhrul Tamil amsu Imphal West Jilla gi tongan mifam dei lakpa khunja singna saru yakhi masigi mathakta Manipur Baptist Convention MBC Diocesan Social Service Society DSS 7-day Adventist SDA Tangkul Sanaulong TSL amasung VVD Ukhrul Musing Saruk Yaduna Climate Science ka mai leinana makoina pakhiliba thorong sing matangda amadi masida media loba yaba thodang batang ta sukhanaki mifam aduda saruk yakiba resource person singna climate action gi matangda makhatana karamba thorong sing pakhat pa yabagi haibidu su pongthong nakhi mifam aduga mai leinana Environment and Climate Science ki Director Dr. T. Braja Kumar na hai Ekoigi maruina PTV phom khuding buta paikhlaiba climate action gi makhatana matham sum dynamic form da lebinina maje ahong basum nai rebo adra hongai bisi sana ba thok thorom paikhl basi am tangai phado adugi sana paikhl ngi dum ta ekoigi different stakeholder mem phamina bagi tanjam lobani adunga si stakeholder loin mu sui subadi adubu maru focus bija bade khana faith based koi drama lining ga mari lena saliba koi Christian chatpa koi sinau singi faith based leader sing da oina maruina ekoigi church sing da policy kamdongna climate action ga loina chatmina policy karam dongna same sige kam dongna prajada gyan tahanji gi haibigi adungba micro level la work to yana ba adungba thabak tu gi dongta faith based leader singa phamina bagi achoba tanja lojabani Gender based violence ki mayok ta nimitra tar uni chathagadaba tongan ba thorom sing haying digi hauragani malem gi tongan ba civil society organization sing na losing dona campaign asi sahi khuding pangthok tuna lakli Campaigners ka mari leinana Manipur State Commission for Women gi chairperson Salam Alkana cherol amada hai campaign asi nupi sing chathaba miwat minei sing matangda malem sinba thungna khangana bi wakhalon da pangthokpani imung manung da nupi sing bu ot nei bi thawong asi lepa leitana chathari masi miwe bi khongauna bani adubu masi ge saitheng phangli ba nupi kayana makhoi otpi nei bi ba adu ikai bedegi natraga akiba phawbudegi phongdoktana thamli Handak say asigi hiramdi nupi angang sing da sathaba miwat mine hantana ba honabada sel thadaba haibashini tongan balaiba sing da nupi da sathaba hingsa gi thawong sing thingnaba ain ka sem kharbasu mapung phana chanahan bangamdaba na ngasi su khudong sa da ba kaya thengnari cyber crime gi masing hangalpa loina na raija asigi nupi sing su makhoi gi ijata singnarakpa cyber crime gi thodok sing mayuk na hangat lakli Asiguma thagdok asi makatana thoktana ba thorang kya Manipur State Commission for Women na laukatuna lakli nupi da chathaba hingsa gi thawang sing thingna ba thorang kya leptana paikhatli handak tholiba irang manung da su nupi sing da chathaba hingsa gi thagdok sing matang da commission asina miyeng sangduna lakli Inland Fisheries Development and Management gi sahi amage certificate course tamning ba class 12 pass tawrawa amadi biology lorpa mahiro sing na darkasta ba yagani hairi Masigi damak mathang tha December manga phawboda lampel patalaiba Directorate of Fisheries Office ge form lobu yaragani haina bibag asina khanghanli paugi marak thatna atenba break ama HIV aibasi lambi mari khaktada mioi amadagi mioi amada sandokpa ngami ahanbada HIV positive oirba mama mapa singdagi masa singda ani subada sakhangdaba mioi singa kondom yaudana yumban bagi mari thamba matamda ahum subada mi amaga Yatum serins waina duna sijanaba mari subada ana laying da I kapa matamda
HIV test tawdaba e kapadagi HIV ka sagonana hingliba miyoisingbu tathita oina natraga hanthana yengloidabani imung manungda mahai tampham sangda amadi thabak sufamda karigumba HIV ga loinana hingliba miyoisingbu makhoi gi HIV gi status na maram oiraga tathita oina tawduna hanthana yenglamba thoklabadi HIV and AIDS Prevention and Control Act 2017 ni makhada chairak phangba yai HIV AIDS ki maramda henna akupa maral khangnabagi damakta AIDS toll free number 1097 da call to view Pauzenjariba Manipur State AIDS Control Society Tabiriba Pawasi Akas Bani Imphal dagini Kianri Mapal Thorom amasung Siksa Raja Mantri Dr. Rajkumar Ranjan Singh Hairi Aikhogi Hojiki amasung Tungi Punsigi damak energy haibasi yamna maru oi ngasi ni Dili da pangthokpa Energy Security Conference Dr. Rajkumar Ranjan na hai aikhoina energy phangnu sijinaba adu khaki mathakta energy lankham singda sumeng sangbatangai fade Aikhogi tungi punsida energy awat palaita na ba tongan ba mai kai singda energy phangpham hengat hangadabani Marum dom lepsa ngamna ba amasung asangba malem ohina begi wakhalonda bharana changsilakpa khongthangi manungsana koilagi muhuta solar hydel amasung green hydrogen mai unsin ba haibasi tangai fade maram aduna energy phangpham singi maikai yamhanba malemgi partnership da meng thamba amasung domestic infrastructure ga loinana technological innovation da meng tham haibasi maru eba pandamni Directorate of Information and Public Relations DIPR na sahi khudingi piba Manipur State Journalist Award isingani kolumdoi ngasi yanthokre nitai pa su thekta leba Directorate asigi of Star Award adu paumite ta yanthokibani award sing adu Rural Reporting da sana leba pause ge Robinson Wahengbam Public Health and Hygiene da pause asingma ke Naurem Beswajit Women and Children da Tom TV ge kharibam yaifaba sana leba pause ge Asem Chandrasekhar da Sports Reporting Art and Culture gi lamdana moirang them khagemba amasung Science and Technology amadi Art and Culture da maibam Kennedy da manadu pikhibani Tharumadu da Information and Public Relations ki Commissioner M Joy yaung bibhag adu official sing saru yaki award yenthopugi tharumasi hanadi tha sigi tarataruk National Press Day nimita pangthokani haina tawrambani Raija sa handak thokibi irang na maram oidna relief camp sing da lanjina dun leiriba miyamna sajaba polam sing oiba melada miyamna pamna leinari Palace compound lebe ibu yame sumang lila changlena chatharbe mela asida relief camp da lebe miyamna puthok saba khutna saba polam kya yauri Raija aski mafam kya digi mela asbu yengba lakpagi sanghen lakli hiramaski matangda akhanaba pawdam ama Lanjena duna relief camp ta lairiba miyorishingi sanmitlon da kharadang oiraba su mateng pangnabagi pandamda Manipur State Rural Livelihood Mission Department of Rural Development and Panchayati Raj na sinduna satharak liba mela asi hayang loisilagani mela asida punna store marifu humdoi hangduna inmet chani rom na saruk yari Imphal West Imphal East Thobal Bisnupur amasung Kaksing jilagi tongan ba relief camp ta lairiba miyorishing na mela asida saruk yari mela asida store hanglibi nupi amana Akashbani Imphal gi ipaw kangbuda asumna hai Aigi ming mayang lambam riya ka webo kanda icha ani leire ai sherau dagini aduga lan chela ko matam da lele keung kha Manipur College ari ba mafum asida lei aduga ai hauchi mela gi pot chai khara yon bala e la pada dishwash ne phenyl ne aduga charap ne laigi kolik pheng na bodo aduga khara puraga la aga si mafam ji da yole adugo nahan ahan ba de khara silam de aduga numinini shu ba de adum khara adum pochi yon ba ngamme ngasi ga humni so re kha adum yon ja ba jamjabasina khoi chabagi ngangi khorsa joi ju khara mateng oiningai ge adum khara adum kana ba pe simaina mela tawje khoi gi junungai je senthok amta leitabani khoina so one of leiringai ji simaina mela gi kobiro ko je thagat pa phongjok chari Sarkar na relief camp sing da lairiba miyorising da tongan ba khutsa haibagi training pidaba matungda asiguma makhalgi mela sinbiba asina relief camp da lairiba miyorising gi sanmitlon kharadang oiraba su phagalhanbada mateng oiragani haina miyamna phongdokna hauri Akashbani Imphal gi pawgidamak Ksh.Premchand Ganga Maitai punsi Manipur kanchi haiba wakhalonda Manipuri mahaiba loop asna chatharakpa campaign ga saruk amoina ngasi Kwakethel da mifam ama pangthokre mifam aduda Rajas the NRC channel loiba from yauna sarkar da taksinaba warip kaya lawki Thobal jila ge zone education office ZEO ne sindrang hase jila thake kala utsav lesing kolumdoi pangthokre ZEO gi office complex pangthok patharamadu da jila asigi tongan fam seng lakwe skoli mairo singna folk dance amasung music classical dance crafts culture am su laik pa yaun atho hen tanaki
Hill Areas Committee ki chairman Dingang Lunggang Maina hairi akhoi gi chanebi amsung nat ngak sino thambaga loinana documentation tawna thamba hai bisi tangai fade masiguma thorang asi lakhot hobana tungda rakadaba mirolda masagi chanebi amadi nat khangnaba pambai oigani wafam asi None Zilla ki Longjang Thangal Khulgi Nongna chairman oina khallaba Mazabut Lungjinrei pami okpagi thoromda phongdok khibani Indian Red Cross Society Senapati branch na sinduranga si Senapati District Hospital akoibada volunteer amasung Dr. Singaloinena hospital asiluna na thamnagi pandamda sit sengbagi thabak sathakre thoromadu mari lenena Indian Red Cross Society na hospital este laidib anaba singda darkariba polum singyan thokhi IBA Junior World Boxing lisingani kulumdagi KG humphumdagi kanglupta bharat ke moth sinduna saru yariba Manipur gi boxer Moirangthem Kapiraj quarter final sangkre International Boxing Association ki miyang makhada Armenia ki konung Yerevan na chathariba championship asigi ngasi ahuba numita Bharat ki Moirangthem Kapiraj na Korsia gi match sarikpo point manga sunada maithiba pikhibani All India Tennis Association aita gi 1 lakh men's tennis tournament lisingni kulumdoi ngasi loisinkre tournament asi Manipur Tennis Association ki miyang makhada Imphal District Tennis Association sinduna masi complex ta thasigi kundagi chatharakhibani Tournament asida Manipur ki Bhushan Haubam na men's single ki title lauki men's double title na Bhushan Haubam amasung A Shankar na fangki Senapati Jilla Estotap round chatharak ahanba jilla thaki oiba Junior Indigenous Wrestling Championship ngasi loisinkre tha asi kunithoi haukiba championship asida puna wrestler samaga 35 na seru yakhi tongan weight category singda athoi hen taraba singda selgi mana yauna certificate amusta kaman khusinaduna pungning thogatki championship asi Senapati District Wrestling Association Manipur na Bharat Line migi red cell division na khusamnaduna pangthokpani Akashbani Imphal dagi pau tabiri Rajasthan da hayang Vidhan Sabha mikal pangthoknaba sem saba pumloi loire polling party sing magi polling station singda thungnaba haukre hayang ayu pung 3 tagi nimdawan pung 3 phawa Vidhan Sabha kendra samaga mapudra mapanda bot thadanagani Raijas apun ba Vidhan Sabha sit masing sanini adubu mire masikhibadagi Vidhan Sabha kendra amagi mikhaldi yaithokhrabani mikhal asigi dama punna polling station lising ngakai matogi sangwa tret hangdokli voter koti manga lakh kontorok lising mapudarum na bot thadanagani Raij electoral officer Pravin Gupta na hai polling station lising kuntaruk chahum mapudra humdoida webcast tawgani polling center sing ase jila thake control rooms nagi monitor tawgani mahak na hai mikhal asi santi oina chumna amasung ningtamna pangthopa ngamnaba micro observer lising taruka jani marphu taret amasung sector officer lising taruka jani ni phutaret hable mikhal asta polling personnel lak ani lising humdra mangarom sijinari santi oina botha daba ngamanaba security ki mi lak am lising ani hena mikhal asta sijinari Telangana da Vidhan Sabha mikhal bot homagi matam logi daba numit mangani da ngasi lapagaloina na bot komigi thaba kham thengna kalle BJP Congress amuso lep dol sing jaw no mapung iba dol singi losing basing na rise aduda ngamjabi thakta bot khomnari mirep sing na magi kendra da yumthong khuding jong na bot khomnari Akashbani Paumin hai rise adu sarkar pairiba BRST mikhal matam lak thutringi degi hongna bot khom haukrabani Rashtrapati Draupadi Murmu na hairi misam miyang khudongchada basing amasung samesa singda ningthene inchinbi bahai baje civil servant singi tangai phadaba mathongni Mak nahai naha oiba officer singna miyamgi amasung lebak oina kanagadaba thorang sing hokdokadabani Haryana Institute of Public Administration da training tawriba officer singanga se Rashtrapati Bhavan da unabada Srimati Draupadi Murmu nahai lebak asima pung phaba sakot hanba civil service na suba thodang laugadabani Haujik aroibada maroiba pau amuk hanna Climate action ki matang na numin ini sathakadaba dharmaga mari lainaba losing basing mifam ama Imphal da ngasidagi haukre Nupida sathaba hingsa ki thawong sing thingnab ain kya sem kharbasu mapung phana sana handaba ngamdaba na ngasi su khudongcha daba kaya thingnari haina Manipur State Commission for Women na hairi Kenri mapal thom Raija Mantri Dr. Rajkumar Ranjan hairi Bharat na marom dong lepsa ngamnaba amasung asangwa malem amagidamak koilagi mahota solar hydel amasung green hydrogen na mai onsilli Raija sa handak thokib irang na maram oidra relief camp singda janjena duna leriba miyam na sajaba polam sing oiba mela de miyam na pamna leinari amasung Rajasthan haying Vidhan Sabha mikhal pangthong na ba sem saba pumloi loire polling party sing magi polling station singda thungna ba haukre pauloi jare